AMUCO gi lamjing makhada wakat meefam leptana chathari trong lawbi amadi TM kasom khulgi thodok adubu yaningdaba phongdoktuna ngasisu AMUCO amova kohar MSF amadi PLM PAM gi mityeng makhada langol gi akoibada leiba khul taruk mathangsinna tarung khul tharon khul Naikalong khul Gaigailong khul Grace Colony amadi Chirurem Colony na sinduna ngasi langol tarung community hall da wakat meefam chathakre wakat meefam aduga mari leinana AMUCO gi secretary Pratap Lesang temna hai Manipur gi apunbagi saktam da singnarakpa singi mayokta AMUCO amadi luf asiga chatminnariba lup mangana matam punamakta lepkani hauzik lamdam asida oiriba fibam asi yamna ningba kainingai oiba amani lamdam asida ningthau palingai matamda furup khudimak amatta oibagi wakhallonda hingminnarambani matam aduda lamdam asida khundaminariba kanglup furup singna masa masagi furup khaktagi khanduna thabak tawkhiba leite adubu Manipurna India gi fibanungda chankraba matungdagidi lamdam asida khunda ariba furup singna masa masagi furup khaktagi khanduna thabak tawnarakli masi karidagi oirakhibano haibase aikoina munna thidokpa matau tai haiki mahakna hai lamdam asida hauzik thokliba irang asi India lengakna loisinge hairabadi khudakta loisinba ngamlibani hauzik lamdam asida thokliba irang asigi marumda aronba agenda ama yawbagi mami chawna tai lamdam asida khunda minariba kanglup phurupsing asi amatta oina nungsi chanana hingminnabaga angamba thakta honagani adubu Manipur thugaina ba honarakliba singi mayokta AMUCO amova kohar MSF MD PLM PAM na matam pumnamakta lepkani haina su mahakna makha take wakat meefam aduga mari leinana Tarung Village Women's Society gi member Akhamlu Gonmai Puina hai trong lawi thodok amadi TM kasom khulgi thodok adu yamna ningba kaiba amani hauzik lamdam asida oiriba fibam asida nupi sing asukki matik ware angang sing chaning taba ngamdre chaning tana leiba phangdabagi fibam asi makha tana leiba pamde lamdam si ing tapa mihat mipun yawdaba lamdam ama ohenningi trong lawi amadi TM kasom khulgi thodok ta chenariba sing logi matungina chairak pibiu haina mahangna makha taki ngasi Imphal da phongba maru oiba pau chema oiriba poknafamdagi maru oiba pau khar lakhutchari trong lawi thodokki justice fangnaba angamba mateng pangani Joy Kumar Bishnupur district ki trong lawi da haukiba April 8 ki anganba matamda thokiba bom kapsilakpagi thodok amada pikliba ngangani leikidaba duga mari leinana thodok asigi achumba langla langjing puthoklaga justice fangnaba hotnabada NPP Tera laina angamba mateng pangani haina party asigi president Yumnam Joy Kumar na phongdokre ngasi ayung National People's Party Tera Lai president Yumnam Joy Kumar amasung party asigi maru oiba mihut singna trong lawi da chattuna leikidraba angang anigi imung manunggi mi singa unaduna makhoigi hauzik nangliba awabada saruk yaki party asigi maikaidagi thodok adubu akanba mawongda condemn tawbaga loinana mihat pasing puthoktuna justice phanganbada angamba mateng pangani haibagi wafam imung manung gi misingda phongdoklamki party president Yumnam Joy Kumar hanagi MLA Soibam Subhachandra Patsoi AC da mirep oikiba RK Rameshwar thanga AC da mirep oigadoriba Haisnam Russell Langthawal Kendra da mirep oikiba Karam Nabakishore Basanta yauna atai party asigi mihut singna leikidraba angang anigi apokpa oinam mangal ngamba amasung apokpi oinam ongbi Binita yauna angang anigi mapubok amasung mabokna chingba imungi mi singa unaduna wari sanaki imung manungi mi singa ngasi unakiba aduda Yumnam Joy Kumar na hai thokiba thodok adu pau oina tarambadagi ngasi ahanba oina thodok thokiba yum adu uba amadi leikidraba angang anigi leihauriba apokpa mapa mama amadi mabokna chingba ubada amukka hena nungaitaba fawe mahak masamak matam amada state asigi Director General of Police oiramba amadi BSF tasu sahi khara leiramba aduda mahaki oiba experience kaya ama leijari
ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯍꯥꯛꯀ ꯅꯛꯅꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯑꯃꯗꯤ ꯑꯇꯩ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯔꯁꯅꯦꯜ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯤ꯫ ꯄꯥꯔꯇꯤ ꯑꯁꯤ ꯍꯧꯖꯤꯛ ꯒꯚꯔꯟꯃꯦꯟꯠ ꯄꯥꯏꯕꯗ ꯌꯥꯎꯕ ꯄꯥꯔꯇꯤꯁꯨ ꯅꯠꯇꯦ, ꯃꯔꯝ ꯑꯗꯨꯅ ꯒꯚꯔꯟꯃꯦꯟꯠ ꯑꯁꯤꯗ ꯄꯥꯔꯇꯤ ꯑꯁꯤꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗ꯭ꯔꯒꯁꯨ ꯃꯍꯥꯛꯀꯤ ꯂꯦꯚꯦꯜꯗꯒꯤ ꯈꯪꯅ ꯆꯥꯟꯅꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯔꯁꯅꯦꯜꯁꯤꯡꯒ ꯄꯥꯎ ꯐꯥꯎꯅꯔꯒ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯖꯁꯇꯤꯁ ꯐꯪꯍꯟꯅꯕ ꯍꯣꯠꯅꯕꯗ ꯍꯦꯛ ꯑꯉꯝꯕ ꯊꯥꯛꯇ ꯄꯥꯔꯇꯤ ꯑꯁꯤꯅ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯅ ꯋꯥꯐꯝꯁꯨ ꯖꯣꯏꯀꯨꯃꯥꯔꯅ ꯐꯣꯡꯗꯣꯛꯂꯝꯈꯤ꯫